Good morning, Ma'am. Kurumjari Northeast Window Gate Northeast Dialogue Meeting Tabiri Besingbu Taram Nokchuri. Akoi ngasi January gitari kungamari ngasi gini midisi puari da ahan ban numit amo ina lehuraga ba numit ni akoi Kangla da MLA Minister MP sing na wasak lo ba haibasi akoi handak kisna ahan bani mamang da ampo botho kidrisi akoi any organization amana akoi gi manipur gi miyam gi mihutsing kaura kanda akoi sumain ta hoba haibasi yamna historic oina lehuraga da wa akoi numit amakakni akoi gi ibudo pakhang ba sanamai gi mamang da pallaga akoi gi sumaina pangthok pa thauram haijaba tare masi yamna atang ba thauram amakakni akoi ngasi gi mifam dudai duda akoi kudek piraga thokiba point manga yaw chirol haidi MLA the Minister MP sing masa magna yajana akoi kudek piraga thokiba haijaba tare maduda yaw ki ba akoi warep sing do amtang highlight tawjage akoi point manga do haijaba tare akoi ahanbada masita yamna yaw point akoi 1951 da base year oiraga NRC chana hanba aduga madugi manungda chandaba miwai punamak makoi masagi haurakphamda deport tawkhiba aduga akoi kukilal hawbasingdagi su lawthokpa adu Myanmar dagi handak changlakliba refugee mayam si detention akoi center da thamlibasi Mizoram da thakiba akoi border fencing tawba Assam Rifles ki jurisdiction manungda akoi popi thaba yengdona leiraga langak ta report tawdaba loinana akoi miyam sna air da akoi thajaba leitre duna ARC gi makhutta top Central Paramilitary Force na thamba aduga akoi illegal akoi kano singse akoi migrant singse ST list gi lawthokba haiba akoi warep point manga yabu warep sing akoi ngasi Kangla mamangda akoi MLA Minister akoi MP sing yauna punna masagi ayaba yauna kudek piraga akoi lawkhibasi aduna haidiba hiram sing mari leinana ngasi gi thokriba thongdok akoi puwari da ahan bon historic oina lehuraga da ba sigumba yamna maru oiba nimitsi masigi matang kida akoi khaina naina bidamakta akoi ngasi gi dialogue gi topic oina thamjari basi historic joint plate at Kangla haibani hiram steda khana naina bada saruk yapina bai damakta akoi studio da hujik lengsin duna leibire ahan bada akoi Konjengbam Chandrakumar Retired Professor Board of Studies Member Department of Political Science Mizoram University Ozaba Northeast Window gi makedi gi hamra tanam nokchiri thagachari adi subda lengsin duna leibire basi ka kumna jari oza Hemchandra Salam Editor Ichel Express Ozaba su tanam nokchiri thagachari Zanga se koi dialogue topic si changsin ba haujakti mamang da ngasi gi khana naina biseda koi gi sigas mari leina na ngasi koi gi kano da Kangla da fam ki ba mi fam du ge koi gi kano da footage masam khatang hana ko meeting tamina se Honorable Chief Minister Masamaksu sign tawreko ado center ga moi tharani athubada aduga nahan gi Ministry of Home Affairs ki moi adai lakpa officer singdo moi na su yam issue je yam discuss tawe do moi na su gi je hana thagani kaina di high court adu yengse aduga akoi na uning gi se arama ni ngasi uning gi se kai te gi natte makoi MLA minister punamak Chief Minister su mangare honorable miyam gi makha da lai bane sa moi khangan badune koi pam na ai Delhi da lai adu da lai ko lo pado Asli moi Delhi da sabab agi aroi apunna leba kina ngan thena gani center da punna thena gani center da tarak da bai sabab to kai no ai bado mai apuna to ta banatro mane ana haimam di thoeba akoi punna koi miyam ke sentiment si leire koi miyam sumaina ware si tawre hai bado hai ga do moi amada inran naraga khana dana launa dana leibado kasi dagi di launa roi moi chunglau launa roi sima aduga moi punna center ta ni center ta pura center na kai guma tabi ratra gadi moi na hai ba seron sira hai se miyam loina na khoi khongjang changjal ani hai bani moi na hai se miyam na hai bado moi sakani hai bani ba ado akoi gidi irei ba ki proof se sande ada bani na ama natraga ama di adum to wata bane kai tare puta puri pai bu jingro kalambai natra moi ngasi sira lepa bhangi se moi ngasi de koi khutat khare numitra mangane ke side reko ado moi chatre de gisu koina direct na to bida koi home minister misa naso atho bora su gi se ma taungi haibagi wai gi haire do tawwa to gabar yeng batare Oza ikanogi ahan base oza kanu dalak chege oza Hemchandra dalak chege oza akoi
editor amadi senior journalist amoina ko ngasigi numisigi matang do jana kari khan bibege ja masigi arambai tingo simba kene gi mamande ki mimna yengro lakhibani masi kadai bhawba mai pakadage mai pakpa ngamgadra ngamoidra habasi miyam gi wahang ngamoina lakhibani adubu ngasi yamna thajadabam pongda yamna phajana mai pakna masagi thoram masi pangthokre haitai masigi mangoina na ngarang numidang si akoigi MLA minister sing chief minister masamak yauna yamna sangba lengdi meeting haitare meeting am pangthoba matungda ngasigi mifam se yauna nabagi warip lawkhibani haitare masi lawraba matungda ngasi arambaina haikiba matungina sagi MLA minister mayam si KANGLA da laga KANGLA utra mamangda khoi gi wasak lomina bagi thoram si pangthok paga lunina arambai gi mai kai dagi makoi da point khara haitare point at least point maru se point mangani masigi point mangasi makoi piraga masida makoi yaminna ba haibaduda wasak sin lomina rakanda masagi MLA minister singasu hari wa famadu ya khibaga lunina hari ba sigi step sima lae masigi step simak akogi manipur gi puwari da akogi mayak seng na lehorogadaba adugumba numit amani na haijani mamangda asigumba thaudoksi manipur da amukta thokidri na haibatai miyam ga loinana miyam gi organization amu oriba arambai tengol na hariba MLA minister sing soidana lakpiwo haina haijabaga makoi suna laktana ayamba suna laktuna MLA Trump Marina sign Toraga, Harriman Filmasi Pangtokton was a Glominaba, Hibasimak, Yamna Singtaning Iweba, Amakangian Hizage, Masi Kitang Nankatna Haitai, Kitang Nankatna Pangtok Amagadi, Manipur Pibamsi, Asi Soxilam the Suya and Kali. Adubu, Tangla Sutina, Sigum Kongtangama, Arambai Tingon, Pakalakana, Miang, Lunina Tominabaki Kudong Sab Ama. Panglagani na koi asatawi masimak yamna phaba layok phaba adi maram chaba khongthang amani na hainingi adubu some national media kharada masi koi khulai paiba arambai tengul gumba amana haibada manipur government chatpagi hom moina nathai duna iba thengnai adumaksu hainingde adu masidi miyamgi pressure ni arambaina haribasisu miyamna haibani haina lobam thoi arambai se haju phawgi di oina haju phawgi oina makoi terrorist ni natraga unlawful organization haina lauthokpa leitabana makoi sing si miyam ni haina logani micham sing ni haina logani makoi lala sidam makoina koigi ngakpada cookie sing ne mitei sing mathakta landarak pada ngak thokna bo hona bada achouba thodang ma hek hobudi loduna lakhiba koigi organization amani nai haijaninge aduna haju makidi makoida unlawful oibo phamsi leitabana makoi singsi micham ni kun ngak pasing haina lobuga lunina makoina haiba haibasi koigi terrorist amana haibu oina loba haibasi muti masidi yam lan gani hen khalle adu national media sina su masiki matang si sida hena focus pianingi kari damakta arambai tingo na sigumba waphamsi hayak libino haibase masigi matang di national media na focus itau tauti adu hek hobudi kisu Manipur ki irang se horok padagi su national media na irang se focus to bagi chang siam wale nakan nam tagi oiba report se sumpi duna lakpagi mami se adum tabani aduna masigi matang da yam chumba report se pihaningi miwei khujok khara khaki influence ta chatlaga national media na nakan nam tagi oiba pau phong ba haibasi yamna pakchadab amakak ngen hainingi adu mitei si bakandana sire ni iba adu cookie si bakandra kill haibu wai sinna ba sigumba mayam amma masigi matang da Delhi gi kano da khana nei na gi bagi ofam musun leikrabani masimak media da puthokraba wafam amakak ne adu masi aikoina masai sida yam munna yengba sangi media na su yam hai singna takan tawraga pawsi ningthijana bias leitaba mong da pihaningi haibasi wafam sima ai thamjage hanbada aduga aikoigi haitare aiko mitei singi oiba asigi lan pham asi thengnaba honba kanda mitei singi hanbati hana sem sahawdabani na pungma ngawba kari tawdage na tawhom khangdaba pimam ma hek lan se horokpadagi aikoi kangawdaba amuk uki adugo tangai padana lan sing ngakthokdaba yadadana sum ngakthorpuna ngasidi sagi organize khara
tawbagi mawong manba amadi uba phangi masima yamna phaba khongtang amani na hainingi aduga kuki singi oinadi makoigi separate administration gi demand asi masida yumpham oiraga mitei singda landabani makoina manipur lengak ta pendaba mayam am lerambi ai chief minister da pelam da yai natraga government da pelam da yai madu chief minister da makoina hakthing na makoigi togum tokpa demand du tawgadabane basena government yaningre government na pakala iba policy sing program sing si moi yaningde adu se tawgono si moina government da hagedabane adu chief minister yaningde haidar so chief minister masama unaraga si tobigeno si tawgono adu masi khoini yai ya dia khomsi khoi hagedabane adu madu haidana madu mahutta mitei micham sing de khulai paidaba micham sing de onjel laga put thaba yum mai thaba hat pa tuppa chatrak pa haibase masi khwaidagi chumdaba tawroidaba amkhakni hainingi aduga makhoina me ahundagi horakkiba irang asigi nungthin paboptagi yum mai thaba adigi tugai yakhaibai thabak hogro matungda mitei sina retaliate toba horakpasidi numidangi pung 8 pakhai dagina nipan phawgi manungda miyangi khusauna basu ulaktana sida amanga ta thohonbagi thawduk singchi thokhibani makhoidi masiki pandam si phanglabu honaba kanda sanglabu sahi kaya gi mamang dagi chathaduna wak torga layo koina phangjaba record ki matung in 1965 tagi horaga makoi si koi Mizo People's Convention and ama pangthoga maduda lauba warep tugi matungina ngasi phawa madugi kenusida maigai sida sum changhilaga mai pangna hona dula laeba hariba Mizo People's Convention haiba sida makoina laurise manipur da makoigi tokhaiba kuki jo singi tokhaiba separate administration amud lehenba haiba sineba masigi matungina sum laurga laeba sum masigi kudung ilaga moshi channa bu honari madugi matung yamna latest haidare 2017 gi madu that thadu in jongre 2017 da Mizoram gi legislature singna sagi warep am lauraga manipur da kuki jo singi tongan ba separate administration pigadabani haidana center the recommendation tharam madu matam madu ta manipur government se khanghaude khanghaudrab duna maram warkanda ngasigi phibam se yam sokchin ba phibam se yoro ine na haininge ba kitang alert oiramagadi masi hana na mangjongna thengnaram basu yaabani aduga masi chekil hobu su yabane ba masigi matungda amuka makhoi sina amuka kadai phawbudi yongna sangsin ge hakanda makhoi MLA minister singsi makhoi na taba yaba moina haibada tagadaba kuki militant singsina paiba yaba moigi mi ogadab sing khallaga vote lephale aduga vote kahaleba for example yengsi nemsa ki bian kanano koi dum uphangi mainu pa kanano aduga kimnyo hangsing kanano moide hagali MLA singsi boba paulinan kanano asigumba misingsi makoina matang makoigi project sundugi makhada asigumba legislature singsi thagalaga wa ngangba yanana ba launa bagi stay si moina sengatak na sigi phibam sin yora ineba aduga modumaksu hariba legislature singsi utleba makoina utlisi lanche horkhara matungda mari irei lenadana manipur da akoi punna akoi gi hanagi mitei single leminaba ngamaro maramuduna makoi gi separate administration amba piu haidana kuki MLA tarana phongna lawba hawrakibane masini masida oiriba scenario si makoi di hanadagi makoi na chatharakpa makoi gi strategic oiba line du dagi kubaimta hendoktana even legislature sing khanba bawda makoi gi wang doba makoi na haiba taga doba haiga doba adugumba missing do khallaga vote kahalai levelai masina mamrakanda masigi phimsi yaurineba aduga manipuri singdi haidu maruina mitei singdi masigi kainosi tawkhide manipuri tampak sida mitei gi oina vote lepiba atraga ayamba mafam singda suni singi mafam khara da suni adu masidi kari no tawduna paisa khara taluba aduga power pamakudagi vote lepakpana mina masin yame loina makte haijaroi adugumba miwi singduna marai baki damaktam khanba haibasi watkane hanadagi makhongdagi howna marai baki damakta khalakpa makhong somaga lakpa mi oirabadi handakki lanpham masida arambai tengona simaina chongthortringaida moi hana chongthoga sigi phirapsi loramgadabne masina takpadi makhoi singse asigumba kogi marai baki oibo ofam singsida adu yamna haksina laude
power politics de hena makoi da mi yeng changdur lei tanja sida chief minister sinaba adigi power munanaba adu asigumba manada budu utokpagi mathau ta debako sidi opposition haiba adagi ruling haiba leitana chap manaba phire aman lominara kanda manipur gi integrity da singnar thengna gadabne masi thengna bam thokpasida aikoi gi MLA singdi matam sangna tumurabra haiba se hangningi madugi tumbase ngasidi arambai tingol na haudu ya hena lobu ya masimak yamna singthaningai ba oiba khongthang amani mathangda lakadaba election gi process thabak thorom singdasu marai bak nungsiba khallaga thagat pagi tangai padabadu akoi sida leire haingi makhoina hanan mangjongna hairam labadi sigi step singsi arambai na tawriba demand singsi ngasi soirakado mayam singsi makhoina hana uraga makhoina hana semamgadabane msidi lawmaker hairi ba aduna sigumba angle sida swaita soirak pi ai awi tardi akoi kari tawgadagi haibigi step si mo lawra langgadane ba ngasi handaki lengak si tagi natteba mamang da pan ki ba lengak sing su asoiba mayam am leba maduna mamara kanda ngasi gi film si yore ineba aduna hoi hojikti amana amada blame to si toga hojiki lengak na mamangi lengak ta blame to du tokadabni aduga hojiki lengak sina su masana masabu masak khangjabaga oina masigi chap chaba thabuk se packet na ho nagadabni ba mamangi lengak hairo mamangi lengak ta leiramba MLA minister singdina handaki lengak sida leiri si jumadune ba sidi akoi English proverb to haibaduni all wine in new bottle haibaduni mana kita kasi hongdo hongjin tawbagi wa kaktudani maming onba khatani moi masadu da makatane ba aduga hojik leiraba si hojik leiraba government sina mamangi congress lengak saibasi akoi di tab yam wa ba taning de ba matamduda moi kari oirange ba sairiba missing do matamduda kari oirami kari tawrami congress ki ne na kuchung chung na chelamba adu mami ngak na trawa adu hai anoba mi kharabudi yawi adu were kasu maduna ama were kanda masida yamna chainaba hunaba sidi hojikti matang yam sadi na khalli aduna congress na su opposition mo na opposition ki chapchaba role do loraga lengak ta suggestion piba adi tobom toposu sitong minna si haibna singba khanaraga tobom tokpa tobya matam do hojikti oire aduga lengak party sing sinasu adigi miu sing sinasu amatu oibagi wakalun se sagalaga konjillaga yes hojikti makoi makuta power se leidi min konjillaga tobom tokpadu tawraga thengnari balana se loisinaba mai pakpa paktabdu ai haijaroi mai pakpa hairagadi kanana mai thiba kanana mai pakpa haiba kusim se lakani miyamna pami sidi lanse loisin bani tangdu leitaba porkpaduni kuki mai thiba natraga mitei mai thiba gi ofamdu natte miyamna pami sidi hojik lanse loisilaba matungda tangdu leitaba phimam munda halaktana hanagumna nusi chanana himinabadu ni kutimukna pami adubu oithok loidaba area da demand toba haiba simsu tawroidabani hainingi aduga kuki jo sing sina manipur da moi separate administration na talak pa haibase yamna chumdaba togum thoktoba amok nen hainingi yes article 3 gi matungina masida Indian Constitution gi article 3 gi matungina masi moina tanbe yai harigasu manipur na India da merge to gi matungda leiriba article 363 gi matungina di asigi state singi position se thugai bagi hakse India government da leiroidabani moina masi thugai na basu honaroidabani adubu hojik India government na sanari basi ekoina ubai tare ubada manipur sigi merger agreement gi thakse lakhumtam sida makoidi yamna kokchik pa masida talak pa yaba khoigi haiba yaba manipur gi miyam na haiba yaba mayam su leiribani masi hairak pa matam da khoi kari tawgadagi haiba gi akiba su leiram be yai aduga manipur se hojik su khoi yamna luba phimam madani leirise kuki jo singna makhogi separate administration ma tan matamda naga people sing su makhogi mayek singbo wafam se haide only makhogi separate administration piba matamda naga gi lam sokpa yaro haibani aduga manipur kaibi yaro haiba bo hisdi sungai haide aduga mitei sing khaktani manipur gi integrity kaibi yaro ina lawrisi masine masida I could laminari ba I masensi pau phawduk naraga khangmin ba masangi naga sing su mkhoi gi naga umbrella gi makhada naga limum masagat pa hebsi mkhoi gi mangla na moina dream moina leibani na hojik kari tawga ga hebsi manipur government gi mathak tariba polum si kwaidagi sathi ba kwaidagi luba tangkak amone ne hainingi masi yam hai singna lengak sina semhaudragadi hena matungda su sathi ba phimam ayong na payai madugi dam thina sem sahoba mathau tai hena ai smai thamjage han baram si thagazari oza
मथंग से ओजा चंद्रकुमार दा जादा हंगजनिंग बसे ओजा ओजाना सुंग सिगी से करमाइना उबिबा येंगबी बदम हाइबिबा लोइना अखोगी निमित 15 की मनुंगदा हाइबा सिंग सी अखोगी एमएलए मिनिस्टर सिंग सिना पांगथोक ना हाइ तारी याम अकन थबक तौरकदरा हाइबगी मसी तौरकनी हाइबगी थाजबा लाइबिबा ओजा ओजा करमाइन जेंगबी सिगी हिस्ट्रिकल इतिहास की मसक ओरबा ngasi कांगला की मिफम हाइदि जनवरी तांग कुनमरी थामा लिसिंग अनि के कुनमरी याइ फरबा नुमित असिदा होगी आरामबाई टेंगोल की इसासिंग थौना फरबा इसासिंग मोय यंखै मंगाना राज्य सभा की एमपी अनि के राज्य सभा की एमपी लोकसभा एमपी अनि के लोइना को ngasi कांगला की उत्तरा संगलेंदा अकन वासा मग लोइना इदौ पखंगबा इदौ सनामही ममांगदा ngasi wasik naki masi yeng mada yamna nungsiba adai khoi ya matam koina makana toroba khoi tha tare ni pan se tangdu leita dana leirak laba khoi manipur gi mikam mirau gondana thallaba chingkhong chingya da ngasi gi miti pirang mara asida thona pharaba aramboi tengon gi isa sing asida ngasi laingak ta hairega makhoi sing asigi opposition leader adagi ruling gi mla sing moi punna पांथोखी बसे मणिपुर इतिहास दा अमुक थोखी दिबो थौदोकनी मसिना अनोब यवलमा पोरकपग लोइनाना अखोगी मणिपुर दा लेरिबा मैतै सिंह खोगी सिनिनाउ सिंह से मेकअप थोकपा एंड ओपनिंग आइज इन आवर सोसाइटी when I lojai aduga मसे निमित 15 की मतुंगदा पांथोकपा हाइबसी होय पांथोकपसु ओइसनो मसे आई हाइबदा आई assumption da खैतंग वाना थुय आई थाजे ब खैतंग नि वाले अदुबु मोइना पास तरुगबदि 6 point resolution से मसी legislative assembly da pass तौहिद्रा नत्रगा यारब्रा हाइबा मसु खै नैनबमसु दरकार होय हाजिरिबा अदुबु लोइनाना दिल्ली दा पार्लियामेंट मुखाही गदरा हाइबदी यामना लाइब अदुगा तराइबा प्रैक्टिकली कोई थ्योरी जदी इराइ लाइना हाइबा चासु प्रैक्टिकली वर्क तदी मसे खरा लु हाइना खंजे मसे अदुने अदुगा असुक सांगलाबा था निपान हेंजिलकलाबा क्राइसिस सिदा करिगिदमक्तनो होगी होम मिनिस्टर ने कैसु नत्तबा मतमददी प्राइम मिनिस्टर ऑनरेबल प्राइम मिनिस्टर नरेंद्र मोदी ने मणिपुर दा मसिंग खंगना लाखी Honorable Home Minister Amit Shah na Manipur kaira hana lakhi aduga hawjingna moina Manipur gi mai saktane ngasi awabata na makeup erona thandra cookie narcotics lalubu singasina kari damuta innocent peoples singasibu makhoina haning momongda halibno kari damuta langak na sigum baje thingdribno Assam Rifles Indian Army mayam sina AR singsina kari dau leino मखोगी ममा मक्तदा कापतुना हाला भबाउदा इमुंग मगी मनुंग दलेबा मसा सिंग मपा मसा कौता हौगिबा चहीदा कौता गे थौदोकन लेरे हदक्तसु खोई हौतक पासोय पाट केनोगी दको अदसु हात्रे मोय मरिबजु हात्रे अदगी ngarang handasु निंगथौखों खा खुनौदा अमुक वाटर सप्लाई द इसिंग लौरगा ड्यूटी तौजरिबा मसामकी नुपी की ममांगदा मपा मसाम हाथ्रे मोय लोइना बचमिनबा अनिबसु हाथ्रे असिदबु कनाना नुंगाइगदनो होगी ऑनरेबल प्राइम मिनिस्टर ngasi फाउदा मणिपुर की वाथोसदे करिमदा हाइडसे करमबा व्हाट इज द सीक्रेट एजेंडा विथ कुकीज आई कुकी हाइबसे पनिंगदे खोना दि इसिलिनाउ सिंग इसिलिनाउ ओइना यामना नुंसिने लोबने दु मोय लिचत सजसे panmadi I mind that I don't like to mention, but their character, they are brutally killing their beast-minded heart. I am not regard to them, but why the Prime Minister is still silent? Why the Amit Shah, he came and he visit Manipur, then he would like to make the solution. Why he is still silent? It happened in his family or Modi's family. Will they happy or not that? Will they satisfied or not that? Is Manipur's mothers, innocent people are brutally killing here, mass killing here. It happened to Delhi or in Jammu Kashmir. They will be happy or not? I don't like this. These Indian people,
that they don't have any sympathy to the Northeast people, especially to the Meiteis. And we have geographically and physically, mentally, that we are the Mongoloid people. They have the we are the single eyes, flat nose. They have the double eyes, and geographically, historically, geographically, our structure also different. They don't love us, the Northeast people. They look down to the Manipur people. Why that Modi? Why Amit Shah? Why they are silent? Is there why he is in place of the Manipur is branding brutally killing? There is a great crisis in the international border, like Pakistan, that they protect for the Kashmir. Why not for the Manipur's More? It is a crisis. Why? I don't like these manners, their behavior. Why they think that Manipur is like stepmotherly feeling? Manipur is India. Is Manipur is India or not? They should understand this. So, emotion oiba malay aduna Manipur gi langak na su mase yam laina solution ma poraga solve to yabni mase khalu bada yam na ai thamo si yam soi ngasi phawada ngasi arambai tengon isang thongna khogi isa singa sinang ngasi thongna anubo thongwa ga loina na mohoina khang bu kan full determination ga loina moina kaudna lainga asibu kramaina yekna bugi makhutagi kangedagi haibada makhoina punchil laga hotnari base khogi Manipur itihasta amukta thokriba puwari de lehurga domni aduga khogi lainga ki missing chinasu asigum base sogat pibam thoi aduga loina nangasi ima event singa china Kangla Sanglengi Wang Mada Masa Sing Sina Cram Hang Toge Tolakba Ngai Mahoi Makota Nan Bidna take the Kaidana Kogi Iran Toktana by Ima events my Kay Marie Ngai Opposition emotion or Yam Shiva Kogi Masa Sing Sibo Kanba Asugum Basisu Nasina Santi Anu what Santi Pojano Poraga Anuba Yol Amagloina Nasi Tampaki single lady but chilling house and say Amato I begin Nushi channel I begin make up talk by Aduma Yolama Porakwana Kanji. Takasari Uza, I'm a Tangse Canada, was a Hemchandra Ozada, Hangzening Mrs. Akogi 15 days, Siki Manung Seda, Akogi Pangtopangam, Dragadi Habakogi, Arambagi, looting Purel, Sumia, Mamanga, quite immersing Mamanga, Lautokiba Duga, Kogi, Peno Masana, so quick Pira Kanda, Masana Yana, so minor Tam Cravendana, 15 days, Siki Manung, the Mitaran, Mangan, Signum, the Kadig Mangam Top, Aquina Pangtopangam, Dragadi, Akogi legislator, Lady by MLA, Adegidi, Akogi, Minister MP, Sinjin Maquina. Miyamda Hibatari, when Luina Muyam, Luina, Namdri Kundang Tangsin Gani, but Tangsilagan have homes in the Tamgrise. Masideda, Maquina Kadika among the Quileba Pidressing and Democratic among the Hibatari, Massi, Tangsin Bayagani, Massi, Saruya Bayagani, Karamong the Tangsila Bayagani, the Santambi. How's it? What if Kara Arambai Tingol Yauna, say MLA ministers in Punna, what if Karat, Lominari? Ariba, Lominariba, what if see Tabacto on top Putuni, quite the Gimaru everybody. Warep si warep oina dum leiki ba hairagadi madu kana pham leiroi aduga warep sing du thabak to onthokna bagi damakta khwaidagi maru oristi kogi Manipur government ni makhoina arambai tingol ka lomin nakhiba warep tu ki manung chanba wafam sing adu makhoina center da yahun ba haibasida hoi aruba khardi dum leigani madu official oibra oidabra haibigi pham amma madu gi matang da even mukhogi all political party meeting am ko gera kaudraga so hauji haribo warip sing adu copy tawraga masi Manipur miyamna lobu warip ni masida MLA amasu minister sing su yaure haraga madu recommend tawba yabra madu tharaga mani India government taksin ba hairosimati madumudi Manipur lenga ki makutta leire aduga masi 15 days bhaugi manung da thabak boina onthorok pa haibasida mukhogi demand haigadra warep haigadra masi manung da yauri ba sing asisu kitang di problem play su abrogate to ba haibasimasu arai badi oide aduga ST Cookie Josing ST status tagi remove to wives masu arriba amadi oide aduga NRC chana han bagi matang si 1951 the base year werga NRC pangthok pa haibsi masu hathu to ba ba thabak amadi oide masigi damukta yam phajana preparation sem saba mathau tai aduga mamang dadi ana koina koigi
Myanmar dagi changchi lakhiba khoi infiltrators haitare ko illegal immigrants sing se makhoi gi biometric capture to basi haugrabani haugriba sing asisu masisu NRC gi saruk amani haina India government phongdok pasu lei aduna masi smaina mathang tawrakanda hariba point sing asigi manung sida sum araiba di amatta uidi haina lawi hoi haibudi ya su abrogate tawasi ahing madu to yaw poni madu suji abrogate tawrak pa hajida India government na tarai na yarakadra yaroidra haibsimadi achobo wangam ku oiri tasengna India government na khogi cookie militant sing haijaba tare hariba militant sing se makoina season na ruye akoina ningsing biaus makoi si India government na direct hana season na kre number 1 makoina northeast ki counter insurgency da khoi cookie militant sing season na ruye ani suba point da handa ki haukiba 2000 khoi 22 ki mikal si da su makoi si season nei haidana moi cookie la lup amagi luchingba amana social media da phondor ke bi am mek sing wa pham sing leigrabani ada asigi manna mona tangkak kayarakta khoi ki su militant sing si season raga lakhi masigi khudam changdom haidudi miyam na loina mang uraba ngaktani khudam mena yam irai laiba am kaktang haibe ya khoi Assam Rifles na maru ina northeast ngak chen bagi thabak se chathari maru makoina even border BSF na paiga doba border ngak bagi thabak si ju makoi makutal leibani makoi da sinabani moina ngak chen bagi thabak se chathari bani ada makoina karamba matam dagi suji kamai to na chani gi bino haibigi swai matang sidani yamna chayet na ba khoi yamna mawong sa da ba phima mamu re ise 2000 khoi 5 ta manipur government ki ayaba yaudana haidi knowledge yaudana India government ju yaudana hoi India government ji yaurum moi haibidi haibangamde Assam Rifles na pakhali thabak si home ministry gi ayaba yaudrati pakhalam da su yai aduna si yaudana manipur government gi knowledge amat yaudana Assam Rifles ka su se cookie militants sing ka su sign tawnay madugi matungda tangai padana yaraktadana koi sigi film se sum la matungda 2008 ta suji koi India government manipur government ki la no busing tripartite agreement se sign toner kan nga si bawo sana duna lai se masine su militant sing na ground rule tugaire aduga tawroi da thabak meama tawre adi koi illegal loiba drug trafficking and poppy cultivation asna chingba asi sibuda makoi yawi habsi adum reporting da MI gi reporting adu intelligence reporting sida adum leiraba ulaba mukhang neba masi pawda ngasi pawda su abrogate taw haibasi yadan lakhibaneba manipur government na hajik leri anisuba koigi BJP lenga si lakmatamda su abrogate tawnanaba koigi march thada manipur government recommendation center da tharu rabneba ko tharu basi koigi home ministry ni yaraktabneba yarakta na ngasi bawda adum chathari sineba adum chathadun laisini masi makata na su abrogate tawena haibasida center na kari phirab lorka dage tarai ni yarakadra yaba gi othokpal leibra haibasimdi yengiba tari aduga anisubada koigi ST status tagi nomadic cookie sing lokthu u haibase masineba masisu yamna maru oiba aruba topic amakhakneba haidi point amakhakneba status se piraba singsi lothok pa haibasida arubasi adum laigane ba makoi si nomadic tribes sing ni haibasi di make sing yauriba adu makoi si akogi chalan gi matamda kogi manipur government na matamdugi government yam thoksa da ba haitare any cookie any jo community makoi sing se manipur da leiba haiba kangbu sing se any cookie any jo ina makoi sing se kogi scheduled tribe list yaholini ba masigi ayabasi manipur government pigibaneba after all kun mayasur thonawjam na masigi matangda yam kanna thigalaba matungda masi makoigi cookie nomadic tribes sing sida koigi ST status p by si maram sade lali haina mana tribal affairs ministry to wakalura matungda hauzik manipur lenga ki makoigi oiba opinion sigi matangda na koi kari haininge haibasi masi hangakrabane magi kari legena masigi report se manipur government na piba matamda automatically hariba
kuki nomadic tribes se ST status se phangmanga moidine masigi piba se manipur government pigadra pirodra habsi mokoi mkuto amuk leire ba muko aduna ngasi wasak longin nakhiba asigum bagi pibam se yengagadi manipur government na masigi thabak se soidna maki thabak oina pakalakpa yai habagi thajabadu lei adubu mamangda sigi matangda chief minister na manipur gi sakhang lab khoi tribal for 34 gi mihutsing yawa committee ma semaga masigi matang da yengsin gani haiba wafam ama phongdokhiba leigi madugi wafam du housing committee si semabra semdribra haiba simsu sayena ba adum leiri adun masigi committee sina yengsilaba matungda magi recommendation si thagaduine ba thaba matamda madugi matungina somdagi loktok se lakadoni adugi masigi process ju hoji lana sina maram morga natragana karigum maram khradagi panthaduna leire have simti mek senge boko aduna swagi simsu ju ruba leire aduga NRC si koigi chanahan bagi matang sida 1951 da base year werga koi NRC si pangthok pa haiba sida masida koigi masidadi mi se masing yamna koigi lemhogani haitare asai NRC sigi manung chanmanga moyaboko madu chamdaba matamda makhoi singsi kamai tawna deport tawgadage tawroidage habisimsu yan aruba mukhu oyeba asamda handak NRC pangthokki matamda mi koigi la kuntra rom si lemhori ne adu amogani enjel kansida matang lokotpa yaba lokotlaba matungda koigi yaraktadana mi 10 lakhs approximate adumaina di ngasagi NRC sigi manu chanmangam khidana makoisi khatokriba sorry hariba musing do asam digi kamai to chakhige kadai da mayum kadai da hankhige si haju pa mafang khangdaba makhakne adun NRC gi packet pa hibisimusu sabsana khogi plan am tawraga phajana semaga road map am yalaga packet hobu chumi aduna tan hatu packet lagadi asam da tawkiba NRC khuto du tawragadi manipur da masi kan kana royena haningi adubu tangai phadana NRC list kharadi masak khangdok laba matungda makhoi singdo makhoi gi masagi laifamda halan ki haibase tangai phadab amakangni masina manipur da population explosion thorak na bagi machak mu uheli basi kharam kaidi control to ban ngane na haninge aduga kuki community gi oinadi songi chawraba khoi gi Myanmar gi state ani ahum system khoi gi mi masing si yam leibani aduna makhoi gi area domination sigi yeng kanda makhoi si adum sum pusinna bo hona bai tare sum pusilakpa sum changalakpa smai sim tawraga for example moina harisi moina haibada ahanbada Mizoram da pusilani Mizoram dagi moja citizenship ohelani moidagi Aadhaar pirani voter card pirani piraba matungda Manipur hajalakadoni Manipur hangamdana baina asigum bagi pibam sisi da makoina chatharak pa lawtuna bai tare yam sana conspiracy amaga loina chatharak pasina maram markanda Manipur da missing ji khangen henkibne aduga hariba missing do kogi refugee union leiba nateba kogi citizen na moina Manipur da voter list an selektna adagi Aadhaar card paikalaktna leigraba mi ngaktane bako smaina leiba missing ji khandok pai si yam arubam di oijoni aduga handak kuki jo singna khwaidagi biren lengakta sawning griba lan si horokphag mama oiripsidi number 1 hariba sing aduna haru adugumba music aduna kogi reserve forest kun tasilakpagi problem ama madu taktho uba maduma number 1 leire ani subada drug ki ofam sini drug si phakalakpa thingnaba honarakpa adagi number 3 rakhodi poppy cultivation thingnaba honarakpa sigi matang sisda Manipur government ki mathakta maruina chief minister berani mathakta kuki job people singna sounding ba pendaba mayam phungdoksi maduneba even mokoi makta haibi yarni kuki jo singna poppy plantation tawraga paisa khara tanbada mitei sing na kalai haine angak ko phumang khangne mase mitei sina hariba sidi akhoi tungi generation si kalhongna bai damakta asigumba amot pathabuk sing togum si haibneba makhoi ki pandamdi adu nateba masagi drug sidagi lakpa cultivation poppy cultivation drug trafficking asina chingba asidagi lakpa makhoi ki paisa sing sina makhoi ki cookie land nama sengbat nabagi dream si hadaraga paisa si thadaraga masi oinana bo honar paneba aduna makhoi da haju phawda tha nipan hena tha mapun sudara basi phawda nongmai kapa bomb to kwatpagi mami ta tade masina taglibadi makhoi da funding je
कोई यम फजना पीरे पीफम तो को मतें फजना लेरे कदाई दगी लाइनो हाइबिदुदी मियाम नसु दमी खं खंगरबा अदुगा कोई इंडिया लेंगाक नसु यामना मयक सेंग उब अमखंग नेबा अदु उन इंडिया न मसी तौदबनी हाइन लवेबा मरमदी मखोइना मितै सिंगसी नुंसीबो वाटप्रा हाइबिगी क्वेश्चन से लाए अदु कुकी पीपल सिंगसीदी इवन कोई असम राइफल्स ता हाइरो असम राइफल्स याना बचतपगी मोंग मा खोइना मखोइदगी उब फंगी मसिना मरम बरकंदा मोइना फन्याम सोइरो भावदा अदगी लालो फाउदा असम राइफल्स नंगा पीबगी मखोइ कंखतपगी मरम अम ओइब्रा हाइबसी हांनिंगेबा इवन अखोइगी थौदोक अखोइना थौदोक एग्जांपल अखोइगी लेटेस्ट एग्जांपल न हारकंदा कांगसुप की थौदोक सिमक्सु याम चिंगानिंगाइनेबा हारिबा अखोइगी मिटेगी खुन ngakpasingna leiba bunkers haraga खुन ngakchabadu आर्मी सिंगदो लागा सेंट्रल फोर्स सिंगदो लागा अखोइ सिदा ऑपरेशन चथगदौरे नखोइ हंदो ओइना हंदो हल्ले हंदो हल्लबा मतुंगदा मखोइ चटखरे ngak leiramaga yengbiaba yengamaga mokoi chakre matungda hanagi mitei khun ngak pasingda mokoi hanagi bangkar singda sangjin nabo hona bakanda kuki militant sing leiramaga mardu noina kapaktan siri ne ba mi ama series masi am chingani ngai oirini aduga ani suba akoigi ningthau khongkha khnugi sisu yam chingani ngai ne matamaduta leiriba water supply gi adagi lau ubagi san thiba khotpa chatpa mi mayaman leiriba sigi manakta अखोगी सिक रेजिमेंट की टीम ममा लामगा इसिंग लौबी योफंग म लेरे मखोई चटखिबा आफ्टर 10 मिनट्स की मतुंग कुकी खुराई पाइबा सिंदु संथिलगा ममांग मक्तदा मागी नुपीगी ममांग मक्तदा मागी नुपा अमसु मागी मचाना पासिनो मिना कापा हालिने असिगुंबा मी मरी थोलोक्तुदा मिटिमुक्तदा सिरिनेबा असिगुंबसी येंगागदी सेंट्रल फोर्स न हंदकी लाल सिदा लौरिबा मखोगी थौदांग से कदाई फौबो फजना लौरिबगे करम माइकैद तोंगलिबगे करम माइकैद चलिबगे हाइबसे याम चिननिंगाई ओइरेबा मसिननेबा कोइगी मियामना मणिपुरगी मियामना हौजिकती मरुइना तंपाकी मियामना कोइगी सेंट्रल फोर्स सिंगसिदा थाजबा लेरक्तदना मखोइसि सिदगी लोकथोकपिरो अतोपा फोर्स सिंग बहुत सिंबि ओइना लाउरिसि मसिननेबा अदुना मसिचु कोइगी सेंट्रल फोर्स सिंगसिना यिंगसिनबा सुम्मी अदुबु मदुकी मतुंगसिदा मसि हारिबा मिसि हौखिबा 45 days दा कोइगी मिटै कुंतरु हातखिबा मतुंगदा मणिपुर तंपाकता अकनबे इरांगसे लाखबा मतुंगददी सेंट्रल फोर्स की नेचर से खरा होंदोक पगुम उबदि लै मरमदे हौजिक हारिबा चिंगी एरिया सिंगसिदा सारंबा नौना सागलंबा हानादगी लैरबा बंकर कया लोकथोकपा थुगाइबा अदगी मसिदा मोइना ऑपरेशन चथबगी चांगसे खितंगी हेंगतना उइए मसि यिंगगदी मखोगी नेचर से खरा मखैदी मियामगी प्रेशर सिना मरम मरकांदा नत्रगना सेंटर की इंस्ट्रक्शन लेब्रा है अखोइना हाइबा ngमरोय मदुगा मियामगी प्रेशर सिनानि हाइबा ताबनी मसिना मरम मरकांदा मखोगी नेचर से खचितंग होंदुकना उबदी उइ अदु मसे कयाम कुइना तवदिनो हाइबदुमदी हाइबा ngमदे अदुगा सेंट्रल फोर्स सिंगसिना पुक्सेल सेंगना थबकसे पाइखतलमगदी मणिपुर थोकलिबा लालसे सिगी था मापन योगम थोकरने थोनिंगाइ लेतेबा सिगी मणिपुर तंपाकी 700 स्क्वायर किलोमीटर सिगी अकोइबदा लेबा सिगी पेरिफेरल एरिया सिदा नोंमै कामनरि मफम जे कशु मसिंग यामबा नतेबा हारिबा मफम सिंग सिदा थाजिल लखिबा सेंट्रल पोस्ट 75 80 मुक्सिना फजना निंगथिना थबक तौदबु नोंमै कामननिंगाइ मरम करि लेगे सिनेबा हंग यारिदे मसिना मरम मरकांदा सिगे सुले लेप्तबा सिना मरम मरकांदा सेंट्रल फोर्स सिना मथौ तौबदा पुक्सिल सेंग्रे हाइबसी मसाना तागेबा इवन मी हालम लब मतुंग क्वाक्ता की थौदोक्ता मी हालम मबा चांजिलगा मपा मसा यावनो तुम्बगा लेबा मपा मसा यावनो थांग यानथलगा नोंमैना कापगा हालम मतमदा अखोगी स्टेट फोर्स ना मदु ताननबा गरी थौजिनबा होनबा कांदा असम राइफल्स थिंग चंगनद्रिने दैट्स व्हाई मसे हंगबा याबा नत्राबा करिगी मरा लेबा मी हाटप सिंगदु तानगे फागे हाइबा मतमदा असम राइफल्स थिंगबै करी मथौनो असवाइगनी मणिपुर लेंगाक्सी याम थिन सोलकपगी ममिसि तारैसि मसिनेबा अदो ngaraंगनांदा आर्टिकल 355 सि चनै चनदे न येनरमबदगी असि मिनिस्टर मसामना आर्टिकल 355 सि चनदुना लयना हारकपसि मसिगी मरुमदा मसागी असम राइफल्स न खुदों चाब लौरबरा हाइबगी चिंगनबदो फहलले असिगी आर्टिकल 355 सिगी प्रोविजनल मतुंगिना मणिपुरदा मसि लैतारगदी मसिगी खोगी होम डिपार्टमेंट की थबक थौरम सिंगसे सेंटर न सुपाई पासिन गिबनिना सेंटर की इंस्ट्रक्शन मखादा असम राइफल्स थबक तौबनी हाइना लौरकांदा अदुगुंबा मिटै सिंगसे मखुन मखोंग पुंचिनबगी थौंग सिंगे चथनबा सेंटर इंस्ट्रक्शन पिरकपरा हाइबसिदी हजिकति हंगदबा यारक्त्रे
machine akoina haningi se aduna machine gi akoi liberate to mathok tai ba makhogi mathok ta khonaw kya law mathok tai law ba sangi law drga di tar hoye ba asugum ba phibam si yen kanda akoina hojik anobo warep am lowgi mathok tarak pana maram mar kanda aram bai tengol na ngasi lowki ba warep silai ba thabak thorum mayam si masi matang saba amasung miyam na sogotpam thokpa amakhakni haibasi hainingi adu miyam gi woina di ngasi gi khongjang asida full support pi haibasi mati ngasi utkiba makoina wari sanandaba lakpa adudagi makoina ngarang dagi hongna sem sarak pasida manipur gi miyam na makoida mangol pidana bol pidana adagi mai pa o kaina bi miyam na konhong khuding makta khogi laphu yungdana adagi god chapu thangdokna sigi makogi mangol gi damakta utliba mawong asina miyamna arambai tingolda akhoi thajabase asugi matik wangna lei makoina torko thabuk khudimukta tung ingani makogi yaifanaba honagani habasidi ngasigi thogdok asina mayek singna ubo phangi aduna masida khoigi MLA minister sing maruina manipur government na tawhum thokpududi akhoi michang naina taw habidudi hajaning tawhum thokpa habatare kuki jo sing Indian constitution gi scheduled tribe status phangmada matik chaba miyoi sing oibra haibasu kumna na yabiro aduga thabam thokpa manipur government ki pibam thokpa magi representation do piu aduga su abrogate to haibasi ki matangda su chanari basi kadai phawda success oirabage su militant sing si makoi designated camp ta lairabra anauba mi recruit to tobra paisa khaiba tobra habna chingba masigi background mayam si yeng matungda masi handokpham thoi natraga thokte habidu ki chapsaba wari aman lobi gadamni aduga manipur da influx leire haibasi mayam su uraba india lengak na su khangba ama oibana 1951 da base year oiraga manipur da NRC chathaba haibasi maram charaba makhangni masigi damukta matam sana athu matamda masi thabak oina paikhatnaba honabagi tangai patabudu lei masi punamakse manipur langaki makutal leire hairiba matam sigi manungda tawba ngamba ngamdaba haibuduna amora kanda masigi maigedomda kaya yamna sangsilak page haibudumudi miyamna manipur langaki matakta yengduna lei haibisisu miyam manipur government na khangpham thoi haina ai smai tamjage thagajare oja na yamna khogi marik chumna phasaba pham yamam thambikre haitare ada khoi oja na so panbi khibada sudum kano tawkiba akhoigi hairiba demand sing je haitare oja na so pan khoigi STL se sidana tane NRC oiro ate loina maru oiba ngaktani adu arai bedem pamna te phasana ko preparation tawraga plan doroga tangsin basima dakar oijo haibire ada khoigi ST gi wafam se akhoi schedule tribe list chan base cookie sing lawtho adu duga akhoigi yalhomi akhoigi mai akhoigi kan maitai mitai se yawhan ga dawani haibasi ngasi gi demand se yawri aduga khoi tunga organization sing STTCM gi schedule tribe demand committee of manipur na gasu koina dum lawraga si demand tawraga lab pon mas da ai mathang se oja kanoda oja chandrami da oja da hangjaning base oja akhoigi sisigi wafam se akhoigi mapham amada natraga akhoigi forum amada haitare koi wari sana be sumaina koi ministry of home affairs ki kambu laktana akhoigi center de gi mi ge tharaktana khotana stakeholder singa koi unana ba sumain tawringai marak staida akoi sigi matang kisu akhoigi hai hobada sum kaidabra aina khalli mapham amana natraga forum amada kano tawrakanda sigi tanja staida masi oja kari khanbi oja scheduled tribe demand committee gi matang ase mase yam thuna khogi hasti oiba khongjang ma changchen ra haibase ai yam thajaba ma leije haidi siguma tanja se nantho andaba aduga manipur government asu masida kaitang miyang changchen bi ma pawra ne khanjai haibadi maitei haiba phurupche thaina dagi khoi historically khogi fact thaina dagi khoi sahi lising kai mamang lagi khoi kano da manipur gi maitei phurupche khoi leijara abni aduga magi historical adagi khoi gi cultural adagi khoi gi leiba khunai gi chanalon kaya ma society ko sigi mayam sina taseng nam harab da schedule tribe se maitei na phang soina oibam thopra na khali asigi loina na hajiki central de laiba mayam se taksil laga masi khara section na koi yam tuna phangnaba demand to honingi aduga loina na koi manipur da leiriba maitei singa se koi thaina dagi
ꯃꯍꯧꯔꯣꯝꯗꯒꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ट्राइबल अखोगी ट्राइब ग्रुप ओइने लेजरकपनि मसागी कल्चर आइडेंटिटी लेजबा मसागी इना लेजबा मसागी खुदिंग मक्से ngasi मीगी मिखा पोंदना अखोगी लाई हक्तति इपाई पु हक्तति ngasi लेरकपनि अदुगो लोइना ngasi मैतै सिंगी थौना फबा अदगी अखोगी कनो सिंगसे अखोगी खोंजोम लांदा अखोगी कनोने ब्रिटिश की पृथ्वीदा निमित तादि हाइब ब्रिटिश सिंग असो कोई मणिपुर मैतै सिंग असने इराई लाइना लान सोकने की मैथीबा और माई पाक हाइबदि वेदर फेलर और विन अदु येंगदना ngasi सौख्रब ब्रिटिश समाज अदुबु इराई लाइना मखोइना थांग तेना होइताना ngasi इराई लाइना कोई मिगी मेखा पोन लैगदु शक्ति इराई बाके दमो सिगे हाइना ngasi मैतै सिंग सोंथोमनि अदगी मतमदुदा इपाई पुसिन हिस्टोरिकल इन फैक्ट खोगी बदरपुर करीमगंज बांग्लादेश बॉर्डर बाउंड मैतै की लम ओरमे असोमदसु म्यांमार दसु हजिना बर्मा मतमदुदा म्यांमार हाइन खंगने कबो वैली वाथोक लै खोई कलादान रिवर ताना खोई इरावती तुरेन ताना खोई आवासिंग असे मैतैना तानथोमगी वरी लै अदुना असिगुम्बा हिस्टोरिकल फैक्ट मयाम जे येंगु तादि खोई मैतै से शेड्यूल ट्राइब ओइबदा मतिक साबना हाइन खले नसे याम तुना लैंगाक नसु सेंट्रल गवर्नमेंट सुप्रीम कोर्ट तक्सिन बिबा दरकार होने खंजे अदुग लोइना खोगी लैरिबा खोगी मैतैगी तोंगानबा पुक्सेन याम चौबा मिनुंगसि चौबा अतोप मिरान मसा लाकु मतमदा खोई गैस लाकु मतमदा खोगी मैतै सिंग असने यामना नुंगसिना कनो तौबा अदुगुम्बा मैतैगी पुक्सेन फजबा मिनुंगसि चौबा अदगी सिंगी इसिल इनाउ सिंग असिबुस नुंगसिबिबसिदि पृथ्वीदा असिगुम्बा मैतैगी पुक्सेन फजबसिदि खरा तांगदान खले थीबदसु फंगरोय अदुगा ngasi manipur na laibak thiba ngasi thoiba thodok mayam sesu puksen chawba puksen phaba mito miran cha singbu nungsina chana tawrugi mahi ne khali ngasi section hodabudi ngasi ekoina dasha taribne aduga tungdadi khoigi haukhibna haukhre aduba lakadoriba sidadi khoi maiting sing ngasi unity oidna apunba kholaw loina khoi masen lingjen manaduna khoigi manipur se tangru leita ba खुनाय मा तंगु लोइता बा स्टेट अमो ओइना पानबा होनहनिंगे जा आई अखोगे रोय ब्राउन हाई टाइम में से उजा कनुदला उजा हेमचंद्र तौजगे उजा अखोगे ngasiगी अरामबाइना अखोगे कंगला गुट्रा सांगले नमांगदा कौखिबा ममांगदा कौखिबा अखोगे ngasiगी कनो थरम सैदा मयाम ने हेक उबा मतमदा सिदा तुम हंगनिंगबा कनो कनो थोपा अमका हाइरगदी करिगिनो ओइना हंगनिंगबा अमका हाइरगदी अखोगी ngarang se अखोगी रिपब्लिक डे की फुल ड्रेस रेशल तौनिन तौरमबदे अखोगी अरामबाइगी कनो सिंग से खुलाई पारा कांदा मैम चंगक पैन चिंगनबदे अखोगी सेंट्रल की सिक्योरिटी फोर्स मैम अमा थमजिलकपा अखोगी सीआरपीएफ आरपीएफ आरएएफ अदगी अखोगी एआर मैम से थमजिले दुगो लोइनना अखोगी अचौ अचौब खुलाई हाइबा तारे कोजा अखोई अचौ अचौब खुलाई सिंग से अखोगी कनोगी इम्फाल शहर से संगक पे लंबी सिंह हाइते स्ट्रेटेजिक पॉइंटिंग जे अखोसे लोइना nga akan thamgre central security force सिंह से लोइना मसिदा अखोनी गाम अकीबा मखन गे हदी अखोना अखो चाइना का पाकिस्तान का लान सोकनब दगा सिजन की कोई खुलाई सिंह हाइते बाजोका अदगी एलएनजी अदगी आरपीजी का मैम खिल्ला खिल्लागा लैबा लंबी की मताइदा चंगफम दसिना मैम दै उबदा अकीबा पोकपा मदे दम ओइखी अदो मसी लाक्चनिंगबदी अखोगी चायोल कनो सिगा मांगदी दा ममुक्यो मांगदी अखोगी मोरेदा हाई तारे कमांडो की केमता स्टेट फोर्स की अखोगी बर्मीस म्यांमार लोन मरोन लोन बसिंग नोमै कापसिलगा कन्ना मोंग लांदारकपदुदना अखोगी सिजनरकांदा सिकुंबसे ngaktokpagi potuna laikidrakanda ngasi mak haijaba tare sumaina tawrokpase khoina masi maitai sida अखोगी लान कनो तौरगे हाना तौरकपा नत्रगा अखोई खतंग अकीबा मा लैहन्ना बाइन उत्तमोंग ने लौबु याब्रो जामसी करमा यिंग यस ngarangi moinam kangla tang ngak sinbagi moongdu तसेंगना अचत औक्सिंगना येंगबदे यामना अकीबा फावबा मखंगने मदुदा खुगी लानफमदा सिनगदबा आरपीजी अदगी एमएम मार्क रगी नुंगमै खुगी एलएमजी दगी हेना पावरफुल ओरबा अदगी इवन 81 एमएम मोटार सेल्सिंग अदि पायदना खिंदना लैबा असिगुम्बा मोंगमा खुई उबा फंखी मदुदगी मियामगी वहंग मयाम अमा लाखिबनी वरी सानसी हाइबनी लान तौनसी नोंमै कापनसी हाइबना तेन हाइबना चिमो फम क्या फोंदोंनारकपा लै अदुगी मतुंगदा नमिदांग खरा थेंजिलकपा पुंग 10
gi matung da gidi hariba central forcing si lokthokre hariba akogi kangla gi get mari si dagi haitare nongpok thangba nongsup thangba adagi sigi get mari si dagi lairamba masing yamba get amamda CRPF kin kalam amam ne leherlisia masing yam na lehngere lan phamgi type tani akogi kangla da lan sono do gi mong ga to ni maluri se wa adugi mong da chatharamga kogi khara theng kani lokthokre adu lokthokki budi yamna phabu khongthang amani madugi matungda numit adumakta da haisini marangsi adum manipur lenga ki MLA minister sing mayam pullaga meeting si yam atheng ma baw da pangtho matungda masigi mi phamsi miyam gi oibo kholau si tana na bai damak to makoi kangla da lakhi bani haib simdi mayek senge adum makoi marna yu oibo bafam su natte masidi laiba ki oiba bafam ni masida hajik haibigiba adumaina makhoi sitati apa makhalgi khulai sing do puthoga miyam da kihan ba haitare maruina kapasu yaro do ba mi marak sita lalhoba su nattaba khogi lalhoba se hojik arambai kanana lalhobuni haiduri geba India government natragan manipur government arambagi mathakta moise unlawful organization lautokpasu leitri ado makoibu act terrorist amada yenga ba miyeng do yenga moi lakani haibada act nongmai bom to ko kinjin na tongsin bagi mong dumadi madumakti yam chini hemen ba makhangni madugi thong do more gi star labor central forcing da kogi Myanmar de changilakpa kogi militant sing yauna apapa makalgi khulai parga even RPG kapsel laini maduna pandana sokpa siba yauribani madugi langi mong chatharakpa matam dudi Assam Rifles samadi central forcing sina adugum khulai sing do pairga thokna landu ngakna natraga khamna bo honabagi mami bau taki deba zum kapal laga akogi misi mina thokpa ngai mong do leiba so kanda sokpa sing do puthokpagi hondokpa da mating pangududi adudi tawidra su yaina thokta de siga sirena lan thona ba sini khar si tamne aduga tawum thokpa India gi force samu oina lan si lephan na ba khamuna ba moi lai na tro adugi mong du di sangjin de aduga lan ka na kan na yeng leiba adugi matung da asok apan sing puthok pusin tawbada hena hawa yawbugi mawong madudi yamna responsibility yawdaba amakhaki force amane na haningi yamna responsibility yawdeba adugi mawong duni aduna masigi matangda yamna ningtina center da marik chumba report ama manipur government thaba chumi madu thara matungda akogi central government na mi home affairs ministry na kari thabak kari step lakolak ga haiba dusu yeng batai madugi nuai taba phongdok pada chief minister masamok na haiba duni kumai yeng doba makoi sida lak kauri basi kumai yeng na ban natte adumaina kumai yeng doba oiragadi moi lecture su yae na phongdok ba phom akan ba phom phongdo yini masi soidana center gi na ko yorongani madugi matungda makoi da kari instruction pirakhi bege habidu madi aju phagi oina haiba ngamdri aduma oirasu manipur government gi makai desu chap chaba instruction ama masiki purat khogi chap chaba haitare mayek sengba report ama khogi ministry da thabam to ina khali madu thaba mada khara makai dim kana phangani na khali ngasi bawbuda manipur da thokliba lana sida central forcing lowriba role se mayek seng utpadba pathau tare madu na targadi lan si manipur sugloi loi da bigi piom na legadurisi somda mi pusalaga lan kaphan bagi kangchupki hojiki kha khunaugi nthogongi asi kumbagi mongsi yengagadi hariba kuki militant singdu makoina pusalaga changa private question sam era absorb tawre ineba masin mayam ji yeng kanda makoina smai sum taw leragadi landi suglen nemroeba kamatam da santi la khadunu haiba du su haibangam roeba aduna lisang sina hanabagi fiam du lei manipur da lei singsi indian citizen natrabra manipuri singsi marun mitai singsi india ge citizen natrabra mitai sing halaga mitai sing sira kanda central force na kari nuai rige haibasi hangningeba masi makoina khanga da basi siriba sokliba mayam se indian citizen ni madu oirabadi external aggression yaure haidana Indian Home Minister masamakna parliament ta phongdokraba fawbada lokatpham thokpa thabak lokatribase mase India government na Manipur gi maruina Manipur gi miyamda proxy war ama satharabra haibiki chingnabudo akhoi da phawle
कुकी मिलिटेंट सिंग सिजनरगा मणिपुर की मियाम दा मरुइना मिटै सिंग दा प्रॉक्सी वार अम सथर राइब की चिंग बदो लेहली मसी कोंगरोइ दमुक्ता सेंट्रल फोर्स सिंग पुसिल सेंग थबक तोबो मथौ ताई मोइना पारिबा कुलाइ सिंग दु मिचम दो ओनजिमदना कोगी लांदारकलिबा कुकी मिलिटेंट सिंग मरुइना म्यांमार दगी चंगजिलगा सेंट्रल फोर्स दा खुद थारिबा सिंग सिदा खुद थाद्रिबा करिनो हाइबसिमदि मियाम दा अदुमा हंगदुना लेहरगदबा वफम अमा वहंग अमा ओइरि अदुगा मखा तारकदसु मखोइना यामना फजब रोल अमा लौरगा मणिपुर इरांग से लोसिनबो होनबदा कोई चपचाबा थौदांग लौरकनी हैना कोइना थाजै अदुगा सेंटरनसु मसिगी मतंगदा चपचाबा इंस्ट्रक्शन अमा पिरकनी मदु यावद्रगदी मखोइनासु हानि फिल्मसिदि इहों होंदोंग मानदे अदुगा मितै सिंगसि मखोइना करी योइना येंगबनो मिनुंगसी कोई मखोइगी मिनुंगसीदा लेतबा मखोइना कोई करी हाइनी मितै सिरगा हरावगी मोंगमा उरिबसिदि मसिदि याम चुमदबा अमखंगनी सेंट्रल फोर्स अमोइना तोबम तोकोदु तोबियु हाइबसि मणिपुर मियामगी खोलाउनी हैना समाइ थमसे am thaga jai oza oza Chandrakumar oza na su lorakpada oza tentak na thambi oza khogi khogi mang da changsil la kadawi ba haitare khoi gasi Kangla da yamna historical ba mawong da haitare khoi na washak logi ba ande mayam pun gi ba mayam da thaja ba pi gi ba sigi matung tarak padari huji khoi na mangum na changsil la ka matam da khuteng mang na masa masa gi ba to phom to ka mating leba daita sing lawre haira kanda khoi Santipura pulom da changsil la na bhena mahaya na ba sigi matang oza na oza gi mot ka thambi अशिगी कांगला की हिस्ट्री के लोइबा थौदोक्तुना खैगे मणिपुर द लेइबा प्रजा इचिल इनाउसिंग सिदा अखोगी अनोबा इनोट अमा पीबगा लोइना शांति की पाउजेल अमगा लोइना ना खै अनोबा यवल अमा लाखबा लोइना अनोबा मेकअप थोकपा अदुगुम्बा ओहेलसी अदि मतुंगदा अमु हन्ना असिगुम्बा थौदो असे थोक्तनाबा आई कनोदा थमजनिगी अदुगा नसी कई दमक्तनो आर्टिकल सुलुख्रबा आर्टिकल कनोदा आर्टिकल 355 हाइबसे अखोई नहनमखैदि प्रजासिन चिंगनबसे कोनदा हजुक्त चिंगनरगा हंगनरगा तमदा आर्टिकल 355 से सतनै हाइबसे करिगिनो मसे आर्टिकल 355 हाइबसे It shall be the duty of the union to ensure that the government of every state is carried on in accordance with the provisions of the Indian Constitution. Haibadi masi internet crisis akoi disturbance lakpa matamda natraga external aggression Pakistan landarakpa natraga khoi China dagi Arunachal landarakpa khoi Arunachal Pradesh kumba Manipur dagi Myanmar landarakpa matamda sugumba sina gadobase khoi kaisulaitaba communalism khoi class ethnic problems ida सुलुबजे थानमिबन नखै कैजम त ताकबिरमद्रिबन अब सि लाइङाक न मसि जु खैतन खन्दिबिम तोइ अदुगा मसि ओरमदब तादि प्रजासिंग असि योंसु वारमदब सु याय अदु करिगि दमक्ता कुकी सिंग असिना मारा लैजदबा खोइगि तंपाक त लेरिबा अदगि इनोसेंट पीपल खुलाई यावदब सिंग द मोइना खुलाई थार लांद संग तादि मसाना खुलाई पारगा निपा थोना मोइ कापनरगा हातनोबा अदु मारा लैजदब नुपि अंगांग दा मयुमदा तुमदुन लैजरिबा दगी थबा इंखांग लैत लाइना थिजरु नोमै चरा तालिबा कंगुसिदा मखोइना करि मरमगि हालिबनो अदुदि हातबा तादि खुदक्ता कॉम्बिंग ऑपरेशन तोरगा मारा लैबिसिन द फाबदि करि लाइङाकना करि तौगेबा कैदबि तुमि येंगेनबा होय द असम राइफल्सिंग सेंट्रल आर्मी सिंग करि दंत डिप्लॉय तौना थमिनोबा अखोइ ngakna bra moi hatokna ba thamiब्रा हाबा मसि मचोइ कनो तौनिगे अजि यामना पेनदे मसि याम इमोशनल ओइ याम समना मैतै सिंग से यामना जेंटल माइंडेड त मसि मना ओइना सिंगी मिसिंग सो येंगागा मोइना तमद लैब मिसिंग सु मयाम मने खंद्रना कोगी फॉरेनर नार्को टेररिस्ट सिंग से समनरगा कई दंत मखोइना खोइ मणिपुर कुकी सिंग से कई दंत खोइ कई दंत नसि जिरि बामद लैब प्रजा सिंग से इनक नंगना इम्फाल तंपाक्सिके फाउन दै मरम करिगिनो हबा हाज सेंट्रल हाईवे ट्रैफिक फोर्स थमदरा लंबी से हांगदोमने नमदरा मोरेगी चल IRB कोई सेंट्रल फोर्स थाजिन बचाइना लम हेनब सेंसे लाक्सिन गदोमनेबा अदा यादब तादि मतिंग थोकना खोइगी लाकना गदोमनेबा अदु कईदम तंगसी खोइ सुक चाउरबा खोइ मैतै गन सिबो मोइना उसितना सुक साइना थंबिरिबा करिगनबा कईदमत दिमापुर फाउरिबा लैते लाइरा थिबा लालोलिटिक तोर चाबा कंगु सिंगदि एरोप्लेन भाराना सिंग योनु वांगा मतमसिदा कईदमत खोइ दिमापुर लंबिसिदा सत्प याहनरिबनबा कांगपुक बिसदा कईदमत कंट्रोल तोबा ngamद्रिबनो असि करम लाइङा
की मखन नो है आई हाइजे को अदुना यामना पेंदे अदुगा कई दमकता चौचानपुर फाव याद्रीबा चौचानपुर हाइबसे खोगी चौचान महाराजी ममिंग लेरंबा कनोने मैतई गे सेंगुलमनि कई दमकता खोगी थाइनगी थांजिंग हिल्स थांजिंग सिंग सिंगसिदा कुकिन ऑक्युपाई तोर मोय क्रॉस जोन सिलेबा सुग्याम मैतई लाइफम अरुबा लाइफम लेन सिदा मोयना तौरीबसे असि कई दमता इखोना सोंधर लेदोनो कई दमता कौबु सिंगसिदा कुकिन लाक्सिलिबनोबा असुम पेंदबो कया से लय अदुबु ngasi laingaki su masi I don't like to criticize but masi laingak na kaitang special attention ma piraga asigumba khoi kongma maruda laisang mai tharaiba ase khoi maiti da usita ba oibata su si yamna pendaba masu leije asigumba se aduna khoi tangdu leita ba hogi bana hokre hajikti khoi nungsiraba thona pharaba Arambai Tengol Isa Singasina Anuba Yol Anuba Mikap ama Topagaloina Nangasi Manipur Anuba Kola Magaloina Mikap Topagi I call you Sugumba Lakmasi Yam Nangaji Aduga Karigi the Mukta buffer zone Hogi Pakistan India China land so on the buffer zone and Tangodoji pick up a tampak massage the boundaries the moon buffer zone Tambi Kari Artano Pugagadom, the Sangodom, the Central Army Force Yadrena going on the Bohonagadom, Kari Dr. Langang Namsi Halibano. See Matang is the true Yam Noite, Masika Matung the Dita Holodobani, Aduga Lakshin Batam Godomni. A coincidence Kanagumbakrana, an ocean Prajas in the Hartley. Hard but I could take the post or Gamoy the Tiraga Moy Matic Shop Sherak Bigadom. I do talk to Batadi, Matung the Sodom Moy, Hanjil Moy, habitual fact, Sumba Hainabimo Lakwe, Darkaro, Yardi, I call Yardi Habado, Hoy Langang Nasu, Kangan Basi, I Matota in a country. Tagatarioza, a Kogi ngasi maksu Kangla da wasak laukriba yamna puwari da dum ningsing dana le hawraga da banimi sidege hawrakanda akoi ama toina akoi lenga pai riba praja miyam punna sidaida akoi dait lawminaraga punna changsil le harakan lawpham thokpa daita singol lawre harakanda sidegi wasak laukriba sidegi su amuka su puwari ama oina akoi matam sangna mikap mirau kol taraga awana nanglakanda akoi sangna wari ise waman kre kuiman kre koi masidegi Santi Pangba, Sideki, Tangdu Letabo, Urakpa, a papa the Urak pipe the so, or the son of the Sokupuna, Satominasi, when an aquing a sigi, Nordis dialogue, say the Saruk Yabiduna, a sigi dialogue, Sima Pumpan, Bikiba, Kakunazari Bozani, Hemchandra Salam, editor, Ichel Express, Konjengbam Chandrakumar, retired professor, Board of Studies, member, Department of Political Science, Mizoram University, Ozani Busu Amukasahana, Nordis Window Makadegi Takatafung Bukcheri. Ngasigi oinadi Northeast window gi Northeast dialogue matang ase loijade koi makha tarakpada su manipur tho iba maroi ba pending issue sing sigi matang da koi khana nei bi tanja du buduna lakjege miyam da khudol tamjage miyam meeting ta dun lebiu amuka sona khurumjari